ngasi di matam phangdabana news ase pi bang modre Iran amate America gi maraka chathriba tension ase war ama oidori habase masi oibugi mongto leiselak lesini aduga ngasi week ama phajilak le hairi maldi Iran gi akoibata hoji America na mokhagi fighter jet sing aircraft carrier sing puduna question dana leirise aduga pajana hoji su tap na question lakli aduga nak pu naksilak lisini aduga sumna hai maldi 500 fighter jets ni hairi handak mokhoi pudana laklise masida missile mayam su yaure yamna heavy armors amati military adugumba arrangement ni handak torise aduga Iran manung su yamna kanna alert ni yamna sathina alert ni aduga asumna su hai ngasidagi hauna Iran na mokhoi air space close tokre na khwaidagi chawbo phum kaino hai matamda America ki army ki commander ama CENTCOM ki commander haidi masi Israel da hojik laktuna leisine IDF ka chief ka wari watai sana duna masi war ki military build up kamai tawna attack tawni sini aduna at any moment kasi numidang hayang ayuk or hayang nungthin ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯨꯕ ꯌꯥꯏ ꯁꯤꯅꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯀꯥꯎꯟꯇꯥꯎꯟ ꯄꯨꯡ ꯊꯤꯟꯗꯨꯅ ꯂꯣꯏꯔꯦ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ ꯁꯤꯅꯤ ꯏꯔꯥꯟꯅ ꯍꯥꯟꯅ ꯇꯧꯈꯤꯗꯧꯔꯤꯕ꯭ꯔꯥ ꯏꯁꯔꯥꯏꯜꯅ ꯍꯥꯟꯅ ꯇꯧꯈꯤꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯇꯧꯗꯤ ꯇꯧꯔꯅꯤ ꯁꯤꯅꯤ CENTCOMꯒꯤ ꯆꯤꯐ ꯂꯥꯛꯇꯨꯅ ꯏꯁꯔꯥꯏꯜꯗ ꯗꯤꯁꯀꯁꯟ ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯋꯥꯔꯒꯤ ꯁꯪꯀꯦꯠꯅꯤ ꯋꯥꯔ ꯇꯧꯔꯗꯧꯔꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀ꯭ꯂꯤꯌꯔ ꯇꯥꯈꯤ ꯁꯤꯅꯤ ꯔꯤꯄꯣꯔꯠꯁꯤꯡꯅ ꯑꯁꯨꯝꯁꯨ ꯃꯦꯟꯁꯟ ꯇꯧꯔꯤ ꯃꯗꯨꯗꯤ ꯏꯁꯔꯥꯏꯜꯒꯤ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜ 39ꯅ ꯂꯩꯁꯤꯅꯤ ꯃꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯨꯝꯅ ꯍꯥꯏꯁꯤꯅꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯏꯁꯔꯥꯏꯜꯕꯨ ꯑꯦꯇꯥꯛ ꯇꯧꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯁꯤꯜꯂꯤꯕꯁꯦ ꯃꯁꯤ ꯏꯁꯔꯥꯏꯜꯅꯅꯤ ꯑꯗꯨꯒ ꯏꯁꯔꯥꯏꯜꯅ ꯃꯈꯣꯏꯗ ꯍꯥꯏꯁꯤꯅꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯗ ꯑꯦꯇꯥꯛ ꯇꯧꯔꯒꯗꯤ ꯁꯨꯞꯅꯒꯤ ꯏꯔꯥꯟꯒꯤ ꯑꯥꯔꯃꯤ ꯐꯦꯁꯤꯂꯤꯇꯤꯁ ꯑꯥꯔꯃꯤꯁꯤꯡꯗ ꯑꯦꯇꯥꯛ ꯇꯧꯕ ꯅꯠꯇꯦ ꯃꯗꯨ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯔꯦꯖꯥꯏꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯣꯐꯤꯁ ꯃꯁꯤꯒꯤꯁꯤꯒꯤ ꯊꯨꯒꯥꯏꯕ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯡꯒꯤ ꯁꯔꯨ ꯑꯁꯦ ꯃꯁꯤ ꯊꯨꯗꯦꯛꯄ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡ ꯏꯔꯥꯟꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯔꯤꯕ ꯃꯗꯨꯁꯤꯡ ꯑꯗꯣ ꯍꯦꯛꯇ ꯂꯣꯏꯊꯣꯛꯄꯁꯤꯅꯤ ꯃꯗꯨꯗꯤ ꯑꯃꯨꯛꯀ ꯀꯨꯟꯈ꯭ꯔꯗꯤ ꯍꯧꯒꯠꯄ ꯌꯥꯗꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯟꯗꯨꯅꯁꯨ ꯇꯧꯔꯛꯄꯗ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧ ꯍꯥꯏꯕ ꯌꯥꯝꯅ ꯀꯟꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃ ꯍꯥꯏꯔꯤꯁꯤꯅꯤ ꯏꯁꯔꯥꯏꯜꯅ ꯑꯃꯦꯔꯤꯀꯥꯗ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯈꯔ ꯈꯔ ꯂꯥꯛꯁꯤꯜꯂꯛꯂꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯆꯞꯁꯤꯟꯈꯤꯗꯨꯅ ꯏꯔꯥꯟ ꯑꯁꯦ ꯃꯔꯨꯑꯣꯏꯅ ꯖꯣꯔꯗꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯔꯤ ꯖꯣꯔꯗꯟ ꯑꯃꯗꯤ ꯁꯥꯏꯄ꯭ꯔꯥꯁꯇꯒꯤ ꯑꯦꯇꯥꯛ ꯇꯧꯔꯁꯨ ꯃꯁꯣꯝꯗꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔꯅ ꯂꯥꯛꯂꯒ ꯑꯦꯇꯥꯛ ꯇꯧꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯏꯀꯩꯗꯒꯤ ꯐꯪꯕ ꯅ꯭ꯌꯨꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯦꯇꯥꯛ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯦ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯏꯅꯔꯤ ꯃꯗꯨꯗꯤ ꯑꯦꯇꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯇꯝ ꯍꯧꯗꯣꯔꯤꯕ ꯋꯥꯔ ꯑꯁꯤ ꯀꯔꯝꯕ ꯃꯇꯝ ꯍꯧꯗꯣꯔꯤꯅꯣ ꯏꯔꯥꯟꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯏꯁꯔꯥꯏꯜ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯇꯥꯛ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯤ ꯀꯔꯤ ꯃꯑꯣꯡꯒꯤꯅꯣ ꯍꯥꯏꯕꯁꯤ ꯉꯥꯏꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯇꯧꯈꯤꯗꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯕ꯭ꯔꯥ ꯇꯧꯗꯤ ꯇꯧꯔꯅꯤ ꯍꯥꯏꯔꯤ ꯀꯅꯥꯅ ꯍꯥꯟꯕ ꯃꯗꯨ ꯌꯦꯡ ꯇꯥꯔꯦ